State government nahangri koi tawaya bakar tawra yam ka hena koi retaliate tawte. Yaringa koi dum bhat tana dana understanding ama lakadra khot kadra wari watai sana bagi lambi su mayam lai bani na hai dana koi lai bani. Adubu moi gi mawong ma tong sidi state government pandra baduna government ama lai baduna tawri mawong lak pasida ayam tina nungaite yam line state ki machineries mayam state ki lai port mayam si yam line kan dongna yam na usithoi da bagi mawong da karim ka thaina bagi yam toin tawi khanga lak pani adu huji koi government kari da gada ge haibadu sabsana anadagi di koi khara yam sena hage manipur praja sinda koi maseni amani bhap tana rakadra hanjan rakadra haibu akal koi leiram bani adu manipur chief minister amagi convoy advance party da khud tharak pai se directly CM da attack tarapane na lowe aduna akan mamong da condemn toy ekoi karigum khara rule of law state sida hanjal lakna nahangai khara mayagi part dil tawragusu adu honagani ai public mayam da support ni sari